Miyoy ama kaptuna hatlamle. Ngarang yachanglakpa pung 6:30 tabada Kakching District ki Kakching Police Station ki manung chana leiba Kairak Makha Laikai Tejpur taba lambi Indo-Burma Sugnu Main Road tagi meter 4 lom changsilaga leiba Canal Mapalgi lambida miyoy ama masagi gari manungda mamay khumba masakhangdaba singna nongmaina kaptuna hatlamle. Hak masagi gari angawba machugi Creta MN01 AS 4751 tongduna thabak chatluraga halakpada mayum yaugadaba meter 200 tamak lapna leiba lambida masagi gari manungda nongmaina kaptuna hatlambani hairi. Laikidraba miyoy adugi maming Chingakham Malem nganba chahi 58 apokpa Chingakham Parizat kawi Tejpur awang laikai hairi. Thodok adu thokraba matung khudakta thodok thokfamda Kakching Police ki SP yauna makok thongba officer sing changsinduna yengsinbaga loinana mara leiba sing fanaba thiba humbagi thabak chathaba haubaga loinana mihat asigi asengba langla langjin puthoknaba forensic science ki miyoy sing kauduna yengsilaba matungda Kakching Police Station na FIR ma laukhatuna makha taba investigation gi damak asiba hakchang laukhatuna Jenims ki morgue ta thamkhre. Laikidraba miyoy asiga punnangari tongminaduna lakhibani haiba miyoy amana fongdorakpada mahaka mamanaba amaga makhoi anina yen asemba lairuraga mayumda halakpada main road tagi Tejpur taba lambigi haijin famda Laikidraba Chingakham Malem nganbaga thengnabadagi mahaki gari da maning sita tongduna lakminabani maduda khangaudana makhoigi gari mamangda car ama khamjilaktuna car adudagi mamai khumba miyoy ama kumtharaklaga Malem nganbada nang kayam faubano hairakhi maduda Laikidraba Malem nganbana warikona sanasi haina paukhum piki aduga ikhang khangaudana nongmai makhunani panba ama puthораktuna kapsilakhibani nongmai kapsilakpa aduda makhoi anidi pakhatuna seat makhada pakthaduna lotkhi haina fongdorakhi.